ꯑꯍꯥꯟꯕꯃꯛꯇꯗ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯗꯤ ꯆꯌꯣꯜꯒꯤ ꯑꯣꯏꯕ ꯔꯥꯁꯤꯐꯜ ꯍꯥꯏꯕꯗꯤ ꯍꯞꯇꯥꯒꯤ ꯑꯣꯏꯕ ꯔꯥꯁꯤꯐꯜ ꯁꯦꯞꯇꯦꯝꯕꯔꯒꯤ ꯗꯦꯠ 22ꯗꯒꯤꯅ ꯁꯦꯞꯇꯦꯝꯕꯔꯒꯤ ꯗꯦꯠ 28 ꯐꯥꯎꯕꯒꯤ 2024ꯒꯤ ꯆꯌꯣꯜꯒꯤ ꯑꯣꯏꯕ ꯔꯥꯁꯤꯐꯜ ꯑꯗꯨꯅꯤ꯫ ꯑꯍꯥꯟꯕ ꯔꯥಶꯤ ꯑꯁꯤꯗꯤ ꯃꯦꯁ ꯔꯥಶꯤ꯫ ꯆꯌꯣꯜ ꯑꯁꯤ ꯑꯗꯣꯝ ꯀꯨꯆꯨ ꯀꯨꯃꯦꯟ ꯊꯣꯛꯀꯅꯤ, ꯁꯦꯜ ꯊꯨꯝꯒꯤ ꯃꯔꯝꯗ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯀꯅꯤ, ꯏꯁꯥꯅ ꯇꯧꯔꯤꯕ ꯁꯤꯟꯐꯝꯗꯨꯗꯒꯤ ꯀꯥꯟꯅꯕ ꯐꯪꯒꯅꯤ, ꯍꯥꯟꯅ ꯌꯦꯠꯅꯔꯝꯕ ꯋꯥꯐꯝ ꯀꯌꯥ ꯋꯥꯔꯤꯁꯟ ꯑꯃ ꯄꯨꯔꯛꯄ ꯉꯝꯒꯅꯤ, ꯕꯨꯙꯤ ꯂꯧꯁꯤꯡ ꯍꯦꯟꯅ ꯆꯥꯎꯈꯠꯀꯅꯤ, ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒ ꯅꯨꯡꯉꯥꯏꯅ ꯄꯨꯟꯕ ꯐꯪꯒꯅꯤ, ꯏꯁꯥꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯂꯥꯏꯃꯟ ꯇꯤꯟꯃꯜ ꯀꯣꯛꯀꯅꯤ, ꯃꯤꯒ ꯃꯨꯛꯅꯕ ꯀꯦꯁꯇ ꯃꯥꯏ ꯄꯥꯛꯀꯅꯤ, ꯏꯁꯥꯒꯤ ꯊꯧꯅꯥ ꯐꯨꯗꯣꯛꯄ ꯉꯝꯒꯅꯤ꯫ ꯃꯊꯪꯒꯤ ꯑꯅꯤꯁꯨꯕ ꯔꯥಶꯤ ꯑꯁꯤꯅ ꯕ꯭ꯔꯤꯁ ꯔꯥಶꯤ꯫ ꯆꯌꯣꯜ ꯑꯁꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯣꯏ, ꯂꯥꯏꯕꯛ ꯃꯄꯥ ꯆꯨꯝꯒꯅꯤ, ꯏꯁꯥꯅ ꯄꯥꯝꯖꯕ ꯃꯐꯝꯗ ꯆꯠꯄ ꯐꯪꯒꯅꯤ, ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯒꯅꯤ, ꯐꯤꯔꯥꯜ ꯃꯃꯥꯏ ꯆꯨꯝꯕ ꯃꯇꯥꯡ ꯃꯇꯝ ꯑꯃꯁꯨ ꯑꯣꯏꯕꯅꯤꯅ ꯍꯣꯠꯅꯕ ꯌꯥꯕ ꯈꯨꯗꯤꯡꯃꯛ ꯍꯣꯠꯅꯕꯤꯍꯧ, ꯃꯥꯏ ꯄꯥꯛꯄꯒꯤ ꯆꯥꯡ ꯋꯥꯡꯅ ꯄꯤ, ꯏꯁꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯀꯌా ꯊꯨꯡꯕ ꯉꯝꯒꯅꯤ, ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯃꯔꯥꯡ ꯀꯥꯏꯒꯅꯤ, ꯀꯔꯕꯥꯔꯗ ꯁꯦꯟꯗꯣꯡ ꯍꯦꯟꯅ ꯐꯪꯒꯅꯤ, ꯃꯍꯩ ꯃꯁꯤꯡꯗ ꯄꯨꯛꯅꯤꯡ ꯆꯪꯒꯅꯤ, ꯄꯨꯛꯅꯤꯡ ꯏꯔꯥꯡ ꯍꯧꯒꯅꯤ꯫ ꯃꯊꯪꯒꯤ ꯔꯥಶꯤ ꯑꯁꯤꯅ ꯃꯤꯊꯨꯟ ꯔꯥಶꯤ꯫ ꯆꯌꯣꯜ ꯑꯁꯤ ꯑꯗꯣꯝ ꯂꯟ ꯊꯨꯝ ꯍꯦꯟꯅ ꯆꯥꯎꯈꯠꯀꯗꯧꯔꯤ, ꯌꯨꯝ ꯀꯩ ꯁꯥꯎ ꯍꯥꯏꯕ ꯐꯜꯁꯨ ꯄꯤꯔꯤ, ꯃꯔꯤ ꯃꯇꯥꯁꯤꯡꯒ ꯂꯩꯅꯕ ꯃꯔꯤ ꯐꯒꯠꯀꯅꯤ, ꯏꯁꯥꯒꯤ ꯃꯤꯡꯆꯠ ꯍꯦꯟꯒꯠꯀꯅꯤ, ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯀꯌꯥꯁꯨ ꯄꯥꯡꯊꯣꯛꯄ ꯉꯝꯒꯅꯤ, ꯑꯗꯨꯕꯨ ꯊꯕꯛ ꯇꯧꯕꯗ ꯑꯌꯦꯠ ꯑꯄꯟ ꯈꯔ ꯃꯥꯌꯣꯛꯅꯒꯅꯤ, ꯍꯩꯁꯤꯡꯅ ꯇꯧꯕꯤꯌꯨ, ꯂꯪꯐꯩ ꯆꯠꯇꯨꯅ ꯁꯦꯜ ꯇꯥꯟꯕꯒꯤ ꯊꯕꯛ ꯀꯌꯥ ꯀꯥꯟꯅꯔꯣꯏ, ꯃꯤꯒ ꯃꯨꯛꯅꯕ ꯐꯠꯇꯦ, ꯀꯩꯁꯨ ꯅꯠꯇꯕꯗ ꯄꯨꯛꯅꯤꯡ ꯄꯨꯛꯊꯕ ꯃꯇꯥꯡ ꯑꯃꯁꯨ ꯑꯣꯏ꯫ ꯃꯊꯪꯒꯤ ꯔꯥಶꯤ ꯑꯁꯤꯅ ꯀꯔꯀꯠ ꯔꯥಶꯤ꯫ ꯆꯌꯣꯜ ꯑꯁꯤ ꯑꯗꯣꯝ ꯑꯅꯧꯕ ꯐꯤꯖꯣꯜ ꯍꯣꯡꯒꯅꯤ, ꯗꯥꯟꯒꯤ ꯊꯕꯛꯁꯨ ꯇꯧꯒꯅꯤ, ꯏꯁꯥꯗ ꯂꯩꯔꯝꯕ ꯑꯅꯥꯕꯁꯨ ꯐꯒꯠꯂꯒꯅꯤ, ꯂꯧꯎ ꯁꯤꯡꯎꯒꯤ ꯁꯤꯟꯐꯝꯗ ꯂꯩꯕꯁꯤꯡꯁꯨ ꯀꯥꯟꯅꯔꯒꯅꯤ, ꯏꯁꯥꯅ ꯇꯧꯔꯤꯕ ꯊꯕꯛꯇ ꯊꯥꯛ ꯋꯥꯡꯈꯠꯄ ꯉꯝꯒꯅꯤ, ꯑꯆꯧ ꯑꯁꯥꯡꯁꯤꯡꯅꯁꯨ ꯑꯗꯣꯝꯕꯨ ꯆꯥꯟꯕꯤꯒꯅꯤ, ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯋꯥꯠꯂꯣꯏ, ꯏꯁꯥꯅ ꯇꯧꯔꯤꯕ ꯀꯔꯕꯥꯔ ꯍꯦꯟꯅ ꯆꯥꯎꯈꯠꯀꯅꯤ, ꯍꯤꯔꯝ ꯀꯌꯥꯗ ꯀꯥꯟꯅꯕ ꯐꯜ ꯄꯤ, ꯑꯗꯨꯃꯛꯄꯨ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯈꯔ ꯆꯦꯛꯁꯤꯟꯕꯤꯌꯨ꯫ ꯃꯊꯪꯒꯤ ꯔꯥಶꯤ ꯑꯁꯤꯅ ꯁꯤꯡꯍ ꯔꯥಶꯤ꯫ ꯆꯌꯣꯜ ꯑꯁꯤ ꯑꯗꯣꯝꯅ ꯇꯧꯔꯤꯕ ꯀꯔꯕꯥꯔ ꯑꯗꯨ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯉꯝꯒꯅꯤ, ꯂꯩꯉꯥꯛꯀꯤ ꯑꯆꯧ ꯑꯁꯥꯡꯁꯤꯡꯒ ꯈꯨꯠꯁꯝꯅꯒꯅꯤ, ꯃꯍꯩꯗ ꯄꯨꯛꯅꯤꯡ ꯆꯪꯒꯅꯤ, ꯁꯃꯥꯖꯗ ꯐꯤꯗꯥ ꯑꯃ ꯐꯪꯒꯅꯤ, ꯃꯤꯅ ꯑꯗꯣꯝꯕు ꯍꯦꯟꯅ ꯃꯁꯛ ꯈꯪꯕꯤꯒꯅꯤ, ꯃꯔꯤ ꯃꯇꯥ ꯑꯃꯗꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗꯒꯤ ꯃꯇꯦꯡ ꯐꯪꯒꯅꯤ, ꯏꯁꯥꯅ ꯏꯁꯥꯕꯨ ꯊꯥꯖꯕ ꯃꯇꯥꯡ ꯑꯃꯁꯨ ꯑꯣꯏꯔꯤ, ꯌꯨꯝꯗ ꯑꯅꯧꯕ ꯂꯟ ꯊꯨꯝ ꯆꯪꯒꯅꯤ, ꯏꯁꯥꯅ ꯍꯣꯠꯅꯔꯨꯕ ꯊꯕꯛ ꯀꯌా ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯃꯊꯪꯒꯤ ꯔꯥಶꯤ ꯑꯁꯤꯅ ꯀꯩꯅꯥ ꯔꯥಶꯤ꯫ ꯆꯌꯣꯜ ꯑꯁꯤ ꯑꯗꯣꯝ ꯑꯆꯧ ꯑꯁꯥꯡꯁꯤꯡꯅ ꯆꯥꯟꯕꯤꯒꯅꯤ, ꯏꯁꯥꯒꯤ ꯃꯤꯡꯆꯠꯁꯨ ꯐꯪꯒꯅꯤ, ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯍꯦꯟꯒꯠꯀꯅꯤ, ꯑꯅꯥ ꯑꯌꯦꯛ ꯀꯌꯥꯁꯨ ꯀꯣꯛꯄ ꯉꯝꯒꯅꯤ, ꯊꯕꯛ ꯇꯧꯕꯗ ꯃꯤꯅ ꯍꯦꯟꯅ ꯁꯛꯈꯪꯕꯤꯒꯅꯤ, ꯏꯁꯥꯗ ꯂꯩꯔꯝꯕ ꯆꯤꯟꯇꯥꯒꯤ ꯄꯣꯠꯂꯝꯁꯨ ꯀꯣꯛꯂꯒꯅꯤ, ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯁꯥꯟꯇꯤ ꯐꯪꯒꯅꯤ, ꯑꯐꯕ ꯃꯤꯡꯆꯠ ꯐꯪꯒꯅꯤ, ꯑꯅꯧꯕ ꯒꯥꯔꯤꯅꯆꯤꯡꯕ ꯇꯣꯡꯉꯨ ꯍꯥꯏꯕ ꯐꯜꯁꯨ ꯂꯩ, ꯃꯤꯅ ꯂꯥꯛꯆꯕ ꯉꯝꯂꯣꯏ, ꯂꯥꯏꯕꯛ ꯃꯄꯥꯁꯨ ꯆꯨꯝꯒꯅꯤ꯫ ꯃꯊꯪꯒꯤ ꯔꯥಶꯤ ꯑꯁꯤꯅ ꯇꯨꯂꯥ ꯔꯥಶꯤ꯫ ꯆꯌꯣꯜ ꯑꯁꯤ ꯑꯔꯪ ꯑꯔꯥꯛ ꯐꯪꯉꯨ ꯍꯥꯏꯕ ꯐꯜ ꯆꯥꯎꯅ ꯂꯩ, ꯎꯒꯤ ꯄꯣꯠꯊꯣꯛꯀ ꯃꯔꯤ ꯂꯩꯅꯕ ꯀꯔꯕꯥꯔ ꯇꯧꯕꯁꯤꯡ ꯆꯌꯣꯜꯁꯤꯗ ꯁꯦꯟꯗꯣꯡ ꯍꯦꯟꯅ ꯐꯪꯒꯅꯤ, ꯁꯔꯀꯥꯔꯒꯤ ꯑꯆꯧ ꯑꯁꯥꯡꯁꯤꯡꯒꯤ ꯁꯄꯣꯔꯠ ꯐꯪꯒꯅꯤ, ꯗꯥꯟꯒꯤ ꯊꯕꯛ ꯇꯧꯅꯤꯡꯕꯒꯤ ꯋꯥꯈꯜ ꯄꯣꯛꯀꯅꯤ, ꯁꯨ ꯅꯣꯝꯕꯗ ꯀꯥꯟꯅꯕ ꯐꯪꯒꯅꯤ, ꯏꯁꯥꯒꯤ ꯕꯨꯙꯤ ꯂꯧꯁꯤꯡ ꯆꯥꯎꯈꯠꯀꯅꯤ, ꯂꯣꯏꯅꯅ ꯃꯤꯅ ꯑꯗꯣꯝꯕꯨ ꯍꯦꯟꯅ ꯃꯁꯛ ꯈꯪꯕꯤꯒꯅꯤ, ꯑꯗꯣꯝꯒꯤ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯌꯥꯔꯤꯕ ꯃꯈꯩ ꯐꯤꯡꯒꯠꯄꯤꯒꯅꯨ꯫ ꯃꯊꯪꯒꯤ ꯔꯥಶꯤ ꯑꯁꯤꯅ ꯕ꯭ꯔꯤꯁꯛ ꯔꯥಶꯤ꯫ ꯆꯌꯣꯜ ꯑꯁꯤ ꯑꯗꯣꯝ ꯂꯟ ꯊꯨꯝ ꯇꯥꯟꯕꯒꯤ ꯊꯕꯛꯇ ꯏꯁꯥꯗ ꯆꯣꯛꯊꯕ ꯅꯥꯏꯔꯣꯏꯗꯧꯔꯤ, ꯂꯥꯏꯕꯛ ꯃꯄꯥꯁꯨ ꯆꯨꯝꯒꯅꯤ, ꯏꯁꯥꯒꯤ ꯃꯤꯡꯆꯠ ꯍꯦꯟꯒꯠꯀꯅꯤ, ꯑꯗꯣꯝꯅ ꯇꯧꯕ ꯊꯕꯛꯀꯤ ꯍꯩꯁꯤꯡꯕ ꯃꯤꯌꯥꯝꯅ ꯁꯣꯟꯅꯒꯅꯤ, ꯊꯕꯛ ꯁꯨꯔꯒ ꯅꯨꯡꯉꯥꯏꯖꯕ ꯄꯣꯛꯀꯅꯤ, ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕꯒꯤ ꯋꯥꯈꯜ ꯄꯣꯛꯀꯅꯤ, ꯑꯍꯥꯎ ꯑꯊꯨꯝ ꯆꯥꯕ ꯐꯪꯒꯅꯤ, ꯑꯃꯗꯤ ꯑꯀꯦ ꯑꯃꯧꯒꯤ ꯄꯣꯠꯂꯝꯁꯤꯡꯁꯨ ꯐꯪꯒꯅꯤ, ꯃꯤꯒꯤ ꯂꯃꯜ ꯁꯤꯡꯕ ꯉꯝꯒꯅꯤ, ꯊꯥꯖꯗꯅ ꯀꯥꯟꯅꯕ ꯐꯪꯒꯅꯤ꯫ ꯃꯊꯪꯒꯤ ꯔꯥಶꯤ ꯑꯁꯤꯅ ꯙꯅꯨ꯫ ꯆꯌꯣꯜ ꯑꯁꯤ ꯁꯃꯥꯖꯀꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯕꯁꯤꯡ ꯃꯤꯌꯥꯝꯒ ꯍꯦꯟꯅ ꯅꯛꯁꯤꯟꯅꯅ ꯊꯕꯛ ꯇꯧꯃꯤꯟꯅꯒꯅꯤ, ꯊꯕꯛ ꯇꯧꯕꯗ ꯃꯥꯏ ꯄꯥꯛꯀꯅꯤ, ꯂꯟ ꯊꯨꯝ ꯆꯪꯒꯅꯤ,
ꯂꯧꯔꯤ ꯌꯨꯝꯐꯝꯁꯨ ꯍꯦꯟꯒꯠꯀꯅꯤ ꯂꯩꯉꯥꯛꯅꯁꯨ ꯑꯗꯣꯝꯕꯨ ꯃꯁꯛ ꯈꯪꯕꯤꯕꯗ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕꯁꯨ ꯐꯪꯒꯅꯤ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗ ꯂꯦꯟꯕ ꯐꯪꯒꯅꯤ ꯑꯅꯧꯕ ꯁꯝꯄꯇꯤ ꯐꯪꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯨ ꯄꯣꯛꯀꯅꯤ ꯑꯗꯨꯕꯨ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤ ꯃꯊꯪꯒꯤ ꯔꯥಶꯤ ꯑꯁꯤꯅ ꯃꯀꯔ ꯔꯥಶꯤ ꯆꯌꯣꯜ ꯑꯁꯤ ꯑꯗꯣꯝ ꯃꯤꯡꯆꯠ ꯍꯦꯟꯒꯠꯀꯅꯤ ꯂꯟ ꯊꯨꯝꯁꯨ ꯍꯦꯟꯒꯠꯀꯅꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯒꯅꯤ ꯆꯥꯕ ꯊꯛꯄ ꯍꯥꯎꯒꯅꯤ ꯌꯦꯛꯅꯕ ꯃꯔꯨ ꯂꯨꯛꯀꯅꯤ ꯏꯁꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯀꯌꯥꯁꯨ ꯊꯨꯡꯕ ꯉꯝꯒꯅꯤ ꯈꯪꯍꯧꯗꯅ ꯏꯁꯥꯒꯤ ꯐꯝꯊꯣꯟ ꯀꯥꯎ ꯍꯥꯏꯕꯁꯨ ꯂꯩ ꯊꯥꯖꯗꯅ ꯁꯦꯟꯖꯥꯎ ꯐꯪꯉꯨ ꯍꯥꯏꯕꯁꯨ ꯂꯩ ꯑꯅꯧꯕ ꯐꯤꯔꯣꯜ ꯁꯦꯠ ꯆꯥꯒꯅꯤ ꯑꯗꯨꯕꯨ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯏꯁꯥꯒꯤ ꯄꯨꯛꯅꯤꯡꯗ ꯊꯥꯖꯕ ꯏꯁꯣꯔꯕꯨ ꯆꯦꯠꯅ ꯊꯥꯒꯣꯟꯅꯔꯒ ꯏꯁꯥꯒꯤ ꯊꯧꯗꯥꯡ ꯄꯥꯡꯕꯤꯌꯨ ꯃꯊꯪꯒꯤ ꯔꯥಶꯤ ꯑꯁꯤꯅ ꯀꯨꯝꯚ ꯔꯥಶꯤ ꯆꯌꯣꯜ ꯑꯁꯤ ꯑꯗꯣꯝ ꯀꯔꯕꯥꯔ ꯇꯧꯕ ꯃꯤꯑꯣꯏ ꯑꯣꯏꯔꯕꯗꯤ ꯁꯦꯟꯗꯣꯡ ꯍꯦꯟꯅ ꯐꯪꯒꯅꯤ ꯏꯁꯥꯅ ꯇꯧꯔꯨꯕ ꯊꯕꯛ ꯑꯌꯥꯝꯕ ꯃꯥꯏ ꯄꯥꯛꯄꯒꯤ ꯆꯥꯡ ꯋꯥꯡꯅ ꯂꯩ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃꯗ ꯍꯤꯡꯒꯅꯤ ꯁꯥꯒꯩ ꯅꯥꯇꯩꯁꯤꯡꯒꯁꯨ ꯑꯐꯕ ꯃꯔꯤ ꯂꯩꯅꯒꯅꯤ ꯄꯣꯂꯤꯇꯤꯁꯤꯌꯥꯟꯁꯤꯡ ꯃꯁꯥꯒꯤ ꯁꯛꯇꯤ ꯍꯦꯟꯒꯠꯀꯅꯤ ꯌꯨꯝꯂꯩ ꯀꯩꯔꯩꯁꯨ ꯃꯑꯣꯡ ꯇꯥꯒꯅꯤ ꯊꯥꯖꯗꯅ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯒꯗꯧꯔꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯄꯥꯏꯈꯠꯄ ꯊꯕꯛꯁꯤꯡꯗ ꯃꯤꯅ ꯍꯦꯟꯅ ꯃꯁꯛ ꯈꯪꯕꯤꯒꯅꯤ ꯃꯊꯪꯒꯤ ꯑꯔꯣꯏꯕ ꯔꯥಶꯤ ꯑꯁꯤꯅ ꯃꯤꯟ ꯔꯥಶꯤ ꯆꯌꯣꯜ ꯑꯁꯤ ꯑꯗꯣꯝ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯅꯨꯡꯉꯥꯏꯒꯅꯤ ꯏꯁꯥꯅ ꯏꯁꯥꯒꯤ ꯏꯊꯧ ꯃꯁꯛ ꯈꯪꯅ ꯄꯥꯡꯊꯣꯛꯄ ꯉꯝꯒꯅꯤ ꯁꯦꯜ ꯊꯨꯝ ꯃꯇꯤꯛ ꯆꯥꯅ ꯇꯥꯟꯁꯤꯟꯕꯁꯨ ꯉꯝꯒꯅꯤ ꯂꯟ ꯊꯨꯝ ꯐꯪꯉꯨ ꯍꯥꯏꯕ ꯐꯜꯁꯨ ꯂꯩ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡ ꯇꯤꯟꯅꯕꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯥꯟꯅꯕ ꯐꯪꯕ ꯉꯝꯒꯅꯤ ꯍꯤꯔꯝ ꯈꯨꯗꯤꯡ ꯆꯥꯎꯈꯠꯄ ꯉꯝꯒꯅꯤ ꯑꯗꯨꯕు ꯀꯔꯤꯁꯨ ꯅꯠꯇꯕꯗ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯉꯨ ꯍꯥꯏꯕ ꯂꯩ ꯁꯦꯟꯊꯣꯛ ꯌꯥꯝꯂꯕꯁꯨ ꯆꯥꯗꯤꯡ ꯌꯥꯝꯒꯗꯧꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯕ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯕ ꯀꯧꯕꯤꯒꯅꯨ